Good morning. Ngasi akhoi yumza kaisa numit ki card ki message yeng minar se ko yumza kaisa numit se akhoi number ahambada number se 104 lere aduga color dana green color gumba kai gumba se pi be ai ko akhoi na nungti gi lokthok pu du maina card ahum khatang yengase 3 cards ko card number 1 card number 2 then card number 3 ko ahum sidagi amma khala se ko ham bai se kansira ani shuba kansira natraga ahum suba kansira ko first ko first se aina tauge haina khaliba poto chatlo tawo kana gani ko yamna aduga kana basi jo ngasi khatangi nate adum tung koina phajana sangna kana ba oina oibado aina tawriba aina ngasi chatoriba aina ngasi khalliba pot mayam se yam phajana expand tawro o natraga hari project chawkhat ba oina oibado chawkhalakpa oina piba growth oina piba success oina piba adumaina oina oiko keno taw akhoi gi ne ko mi hainai no ko hadi akhoi gi mangano natraga wakhan chawgano asa chawgano ka haina ko chawo asa wakhan khallo hadi keno da dream goal suguma mayam se khallo ko kaino ham tan ai honaba person mi moi tarak ai isana khangino ai kyam honna da ge habado ai no honaba mi moi taraga di hadi asa chawbuda akai ba kemta leiteba aduduna sida hai che ko chawgadam ne ko asa se sida yam phajana la o haina gi dumaina pi sida number 2 ko number 2 sina amu sida manifestation gumba tawbo khopa matamda aingonda kana gani aina ritual macha tawbo khopa mayam suguma mayam se ko fulfill oigani ko sida aduga amana se leise ko hadi problems lady ba kholiba mayam se ko leihogani dum tapna masa maning matomda maninga leihogani ko adu sida leise hadi satisfaction oiba khotpa adumaina oina piri ko sida number 2 gi card sina ko ado sometimes hadi comment ta hara ko nungti gi phana di lai aduga haji phawo kemta tawde khotte na afaba energy ama natraga hadi afaba message ama pibase natraga hadi ai ngasi aina paama tan ek nang card number 1 se ngasi nang nalaw yaro pa thono haibati yade na hadi good message amaga good energy amaga akoina taw akoina smaina share taw matam da wakhan du su nungai asa du nungai na ko adu du na ni ko sida aise aduga ngang bu khotpa matam da su leina ko hadi ngang afaba ngang ba hadi so sida su aina phataba tholok pa numi chu yawi ko card se ko ado phataba tholok pala numi da dum hai chection lo khochalo haina adu maina oina haina ko adu du na akoi gi sinda katang ko ngang ba se yamna loye ba ta phatte haina haidro shurupodi katang poto semdo oga aina adu maina oina haibane ko hadi wakhan asa wakhan ngasi phani haibada wakhan do nungai trane hade ai ngasi gi numi se da nang phagani nang dawya gani nang gi damak da phaba ma la kani khot kani haiba si myam se adu du na hadi adum khanbi yo hadi kedola oidono hadi ai do swa lak ti nung ti gi di card yenge aduga hadi keno ta oi khole ha pa yawe ko adu du na ni ko ina ketang changdo kre se da number 3 ko number 3 haiba tawga hadi negative card la ko negative card la ko hadi yengchan ba khochan ba ama sugum ba myam se akoi ba da gum ba le da check chal lo si myam se da gi negative card la heraga ai life se ta negative oigani haiba wan na te ba se da mi na yengchan ba kalak pa khot pa sugum ba se dum khara leiba oina oi ko number 3 gi card se na ko adu dum sida hai ga da ba hai just hadi adumba mayam do dagi section na layo ko aduga timing sene ki pung manga ga minute yankai tare tagi na pung nipan ga minute ni pu doi phawng le ko adagi muk tara ga minute manga dagi na pung trama thoi ga minute kun nipan phawng le de ani ga minute trahum doi dagi na pung mari ga minute yankai nipan phawng le de aduga nung dawaram gi na taruk ga minute kun tra manga dai na nung dangi trama thoi ga minute kun nipan phawng le de ko aduga nungalam dai mathang gi na haidi ani ga minute ni funi thoi de na pung mari ga minute kun phawng le ko sesina khoi gi afaba timing ko adu english amu repeat taw na haram ne sikan sa english repeat amu to ko 5:57 am to 8:43 am then 10:05 am to 11:28 am then 2:13 pm to 4:58 pm adui matung da ko 6:35 pm to 11:28 pm aduga midnight mid morning and harasine ko sidana mu 2:42 am to 4:20 am ko sida leire ko ko yi ngasi gi oina timing afaba se so thank you